आकाशवाणी इम्फाल Ngangom Kiran pau pajari ahanbada maruiba pau Anisuba malemgi lanjauda ngasigi namida sida INA gi Colonel Saukat Ali Malikna Moirangda Bharat ki machu hongi phiran chingkhat ki banamit adubu ningsingduna Rajapal Ajay Kumar Bhalana ikai khumnaba utkhrei Manipur ngasi dharma gi chanabi masung harau tayambaga loinana sajibu chairaubugi thorom pangthokhrei Manipur Fair Service ki complex ta National Fair Service Week observation ngasidagi haukhrei Digital Personal Data Protection Act lisingani ahungi makhada RTI Act lisingani mangagi section da semdokkibabu handoknaba Indian Journalist Union na taksili amasung Pradhan Mantri Narendra Modi na hairi mahaki sarkar gi sahi taramathu khongchida si Baba Saheb Ambedkar gi wakhalona madi paujel na lamjin duna lakli Rajapal Ajay Kumar Bhalana ngasi Moirangi INA Martyrs Memorial Complex chatuna Malemgani Shubalanjaugi lising masama panipu marigi ngasi ginamida sida INA gi Colonel Saukat Ali Malikna Moirangda Bharki machu hongi phiran chingkhat khibadu buning singduna Netaji Subhash Chandra Bose ki mitamda laikatuna ikai khumnabu utkrei Mafamadu pangtokpa Bharat ki machu ahongi phiran chingkhat kiba numit ki marphum tramathoi shuba kuman thorunga mari lainana wangangmada Rajapal na hai Puari gi lamai da mayek lana leiraga da banamit asi leba asigi ningtam ihogi khwaidi gi singthaningai oibu tangkak amani British loilam langak tagi ahan boina ningtam phangduna Moirangda Bharat ki machu ahongi phiran chingkhat kibasina lebak asigi miyamda ningtam tanbagi thongna ithil hen hapki Netaji Subhash Chandra Bose ki lising makhada INA na miyamgi amatu oibu wakhalona masung thongna galoinana Bharatpu ningtama phangnaba honaki Rajapal na hai Moirang was the first Indian territory declared liberated from British colonial rule. This was not only a symbolic act, it was a declaration to the world that India would rise and reclaim its freedom with courage and unity. Led by a visionary like Netaji Subhash Chandra Bose, the INA under the provisional government of Azad Hind sought to achieve independence not through negotiation but through action. Today, Manipur stands as a proud contributor to India's strength. From its rich cultural heritage to its brave sons and daughters in the armed forces, Manipur continues to uphold the values of courage, sacrifice and unity. Moirang is also the cultural capital of the state. Rajya Sarkar ge Art and Culture Vibhag amadi INA War Museum cum Library Moirang na sinba thormaduda MLA Thongam Santi Retired Lieutenant General K Himalay Singh Art and Culture Vibhag ki Commissioner M Joy Yauna makok thongba official kaya na saruk yaki Palan thormasigi manung channa Peace Memorial Maibam Lotpa Chingdagi bike rally amasu ngasi lamthaki Manipur ngasi dharma gi chanabi masung harau tayambaga loinana sajibu cheraubugi thorom pangthokre ayuk angan badagi hoduna dharma gi oibu lining laisul gi thorom sing pangthokpa kumamogi ano apen sing mapugi mafam da katlaba matung mathel lukoi shamduna amaga maga lanaba masung nungthil gi matamda manak nakpa chingda kabana kumai asigi mapung oibu saktam oiki numidangi matamdana mafam kayada augri hangel chongbugi thorom pangthoknari paugi marak thatna ateno break ama Hema, kadai danu jatoi sibo. Nasa singi aparai di lobiruge. Aparai di hai sibu kai haino. Automated Permanent Academic Account Registry. Mahiroi kudingi legadaba digit trying to gi identity card amaneba. Aidi angang amana ne pre-primary hek tambadagi larik tamba loiba phawda chatnagadaba number ama. Mama mapa sing ne henna khangjingadaba di Apar IDC exam thabada aduga makhal makha competitive exam sing thabada su soidana changada pani sini aduga masa masa gi mark sheet certificate pumbane apar ID gi mateng na sarkar gi digi locker da su phangani apar ID di kamai phangdoi ba hai gi se mun taw ko angang gi mama mapa natraga legal guardian sing na angang adugi Aadhaar mama mapa gi ID dai phone number ma puraga school da chalaga ne form ma da sign tawraga loire aduna loire bro akupa marul gi damag apar gi website apar.education.gov.in da yengaga yare Aikoi tungi yumbi mahairoi singi apar ID Paujanjariba Shamagraha Shiksha State Implementing Society Manipur Tabiriba Pawasi Akashvani Imphal dagini Griha Mantralagi Pautak Matungina Manipur Fair Service na sinduna numit 3 ni chumna chathagadaba National Fair Service Week observation ngasi Imphal gi Directorate of Manipur Fair Service ki complex ta hawdokre
Unite to Ignite a Fire Sub India haiba hiramda pangthokliba chayol gi thoromaduda Director General Fire Service Civil Defence and Home Guard Grih Mantralayana piba Award of Commendation Certificate and Dixki Bronze category da yaurkraba Imphal Fire Station gi Sub Officer Amuksam Jilangamba Singh amadi Fireman Okram Ningthem Maitei Lonna More Fire Substation gi Fireman Isha Ahmad ta mana piduni kai khumna utki Sahi khudingi Manipur Fire Service ki Director na piba mana Best Firefighter of the Year lisingani kunmunga su tongan ba Fire Station singdagi khangalaba Firefighter tarada khuchinaki Thormadugu mari lenana Manipur Fire Service ki Director L Nabachandra Nahai ing kumja lising samapan nipumari gi April tara marida Bombay gi hitangpam Victoria Doctor khanghogduna pokhai rakhiba jahas amabu kannabu hanabada Fire Service ki officer yauna fireman kaya thawai thakiba madi kayama na mapunchi chupa soinai hankiba thawdok adubu ningsingba oina sahi khudingi namit asi National Fire Service Week haina palan tawduna laikhidraba singadugi mafamda sardanjali kattuna lakli mahakna hai Bombay ki hitangpam Victoria Dok haina khangnaba mafamda explosive amasung mai chakan bot thanne yawba jahaz ama khanghudana mai horpadagi madubu kannaba honabada fire service ki officer amasung fireman humbu taruk ki punsi katki kaya ama sokpadagi mapunsi super soinai dunu wana punsi lenki adugi makha tarpoina ngasigi National Fire Service Week asi palana si pangthukpagi maruiba pandam oirakhi ngasi phawada India gi khwaidagi chawbani hana khanariba sigumba ayau lakpugi kudongthiba asi ki matungda tongan bamiyogi punsi amasung lantung kannaba honabada fire service thawaina pontha pikhiba makoisingi mafamda sadanjali kachaba asinasu fire service week ki khwaidagi maruiba amani Digital Personal Data Protection DPDP Act lisingani ahungi makhada Right to Information RTI Act lisingani mangagi section nifumari clause 3 samdokkiba bo handokadabani haina Indian Journalists Union IJU na takshili IJU na thokpa cherolamada hai RTI Act ta nauna samdorklibasina paumi singi mathau pangthokpada khudong chadaba mayok hanbatana tana ganatantra gi wahan thokta su akaiba piri Cherola Cinema Khatana Hai, IJU na Hairiba Amendment Ashigi Mayukta Lepliba, Civil Society Organization Sing, RTI Activist Singamadi, Birodi Dol Singasupuna Lepminagani. Athuba Matamda Hairiba Amendment Ashi, Amukhana Samdoktuna, Investigative Journalism Tauriba Amadi, Lebak Ashida Chanariba Ganatantriga Sing Wahantok Asi, Lehenaba, Sarkarna, Stakeholders Singa Paminaduna, Honabiu Hainasu, Unionasina Apple Tauri. Football masana da Manipur gi oina khwaidigi sabu league ma oriba anishuba Manipur Premier League ta Athletic Brothers Association aba khetrigaw na saruk yaba phanglakpada aba club na MLA Sheikh Nurul Hasan bu thagat phangdorakli Khetri me lai kaida laiba aba club ki complex ta MLA bu okpagi thorom da wangang bada MLA Nurul Hasan na hai Manipur gari ba club ama oriba aba club na All Manipur Football Association na sinba league singi manungda khwaidigi sabu league ama oriba Manipur Premier League ta saruk yaba phanglakpa si thagat ningai ni Abana Mangjil Thaba Club ama oirakpa haibasi Kendra sigi oinadi laibak phabani lakadoriba anishuba Manipur Premier League asi Sheikh Babu Masa Memorial Trust na sponsor tawrgani hanasu MLA na lauthokhi Kendra ki Social Justice and Empowerment Mantraloy na April anidagi horaga April tha shima chubna World Autism Awareness Week ki palan lebak sinba thungmuda pangthokli Palan Thormasigi Matang the Paumishinga Bamada, State Commissioner for Persons with Disabilities Manipur, Waikhom Birahari Nahai, Sahi Manga Taruk Pabu Manundaleba, Masagi brand, Samut Sagat Tangak the Ladibangang Singda, Autism Spectrum Disorder Gitong Sing Tangaribasi Kohanabada, Mama Mapa, Ozamadi, Marilena Kuding Magna, Punna Todang Lomina Dona Honamina Chang E, Mahakna Hai. Ministry of Social Justice and Empowerment Community India Makhada Tha Masukna Autism Music Matangda awareness mayam the Khangan Mani. Manipur di autism mabisi mayam nadi akoi mental illness intellectual disability chaiba adugi group da chanboi khan aduga taseng badi makhoi di laina na te spectrum disorder magi spectrum jida koi gi kok sida neuro gi kano sida mai tongan ba kok amalai jabani autism ma kari no si akoi gi parents lai mayam singida adagi mobile paibidi work mayam adumo mayam singado adubu khanghanaba autism spectrum disorder matangda awareness month ama khoi gi pangthok jaribasi All Manipur United Clubs Organization Amukona Rajasita Kundamina Riba Kanglup Kudimak Nungsi Sana na Hingmina Bagalonena Kanglup Amana Kanglup Amagi Thamoi Shokna Batabuk Tawbidanaba Apil Tauri
Lubasiga office to Paumising Unabamada, Amukogi president, Fairojam Nando Luang Nahai, Lamdamasi the Santi Purk Nabuhanabada, Maike Anigi Muising Pamina than Wari Shabai, Tangai Padavani Haina, Amuko na Chetna Tajai. Haukiba Mars Kuntramathoi police na Paro Matungda, judicial custody the Larakpa Kurai Ningtobungdagi, Koistam Sana Jawgi Mishigi Matangda, Achum Wail Fangalo Habidabi Taksinduna, Nasimapumadugi Miamna, Wakat me from Pangtokre. Missia Sigimatana Samkibazation Sindana Pangtokiba, Wakat me from Madu the Sarkiakiba Singna, Pung Kunmarigi Matam Taduna, Mihat Asigachum Wail Fanganaba Taksin Ki. Manipuri Sanarab Kunung Isai Shakpa Tongam Goshe Maitei Nasilai Kidre, Masagi Sahim Putaramanga Shukre, Goshe Maitei, Masagi Anaba Amadagi, Imphal Ngangom Pal Singjubung Direct Laiba, Masagi Yum the Laikidabani, Mahag Akasmani Imfalgi, B great artist ni, Mahagni Hingling Matamda, Manipuri Kunung Isagilam the Lorom Taudang Sing, Toidok na Sing Taning Aini. Sing Sana, Ibadi, Sanamahi, over. Langun chau bapan thauni tai bang na thabad luingam lui pan thaugi ming khaina maheli ko ayul na aral na pi Thongam Gose Maitin Laikidabada Film Academy Manipur Nasu Awa Fongdorakli Paugi Marak Tatna Ateno break Amamu Zakum di pot oi phangi. Zakum da nate imung da changba pot khuding ma smartphone ju phangi ye. Majo hapta Kaisampat Sega Road Konjeng Hazari Lekai Amati Thobal Achauba opposite District Transport Office. Tabiribasi Akaswani Imphal Lagini. प्रधानमंत्री नरेंद्र मोदी ने हारी महाक सरकार की सही तरह माथो ये खोंगचरासी बाबा साहेब अंबेडकर की वाकलोन मदी पाउजेलना लमजिंग दोनों लाकली वाफम से भारत संविधान बुसमलंबा डॉक्टर बी आर अंबेडकर की साम कुंथरा मरी शुभ पक कुमन गमरी लेना हरियाणा की हिसार पांगतो पथोरमा मद फोंगदोकी बनी श्री मोदी ने हाई सरकार से वारब खुदिंगमक मियाम की याइफन पाइखलिब थौरांग सिंह से डॉक्टर अंबेडकर ने पामजरंबा वाकलोन सिंह युमफम ओइबनी Namira Sigmari Lenan Labaki Tongan Tuan from Sing the Thorum Kamarum Su Pangtokli. Hauzik Sanabagi Pau, Waikhom Chitradhani Dagi. Tha asigi manga dagi tara fauba Thailand gi Bangkok ta laiba Ajumsan University Aquatic Center da pangthokiba Arena Thailand Age Group Swimming Championship ta Manipur gi sanaroi singna sana gi takaman ahum amasung lupa gi takaman ahum lorok le hairi Central Swimming Club Wangkhaining Thempu Krimapal gi sanaroi singna mahut senduna saruk yakiba duda Malem gi club humfu humdoi gi manungda club asina tara humdoi suba rank taki केंद्र की स्पोर्ट्स मंत्री मनसुख मंडाविया अमसुंग बिहार की मुख्यमंत्री नीतीश कुमार ना खेलो इंडिया यूथ गेम्स लिसिंगनी कुनमंगा की मास्कोट अमसुंग लोगो माइखुम हांगदोखरे गेम्स असी चाही असी की मे मरी दगी तरा मंगा फाउबा बिहार दा पांगथोकनी भारत की हानगी क्रिकेट कैप्टन सौरभ गंगुली वु आईसीसी मेंस क्रिकेट कमिटी की चेयरपर्सन ओइना हापख्रे वीबीएस लक्ष्मण बुना पैनल मेंबर ओइना हापले हाइरी अमेरिका की फ्लोरिडा दा चथरिबा आर्चरी वर्ल्ड कप की स्टेज 1 दा भारत की धीरज बोमा देवराज ना सेंजेंगी तकमान लौरे किरण अरोइबदा मरुयो पाउ अमहन्ना अनिसु मालेम लंजाउ दंगा सिगनमिना सिदा आईएनए की कर्नल सौकत अली मालिकना मोइरांगदा भारत की मसुहों की फिरान चिंखत की बनमिद अदुबुनिंग सिंगदुना राज्यपाल अजय कुमार भलाना इकाई कुमनब उठख्रै मणिपुर ngasi धर्म की चनबी मसुंग हराउ तयामग लोनेना सजिबु चराउबगी थोरम पांगथोखरे मणिपुर फेयर सर्विस की कॉम्प्लेक्स ता नेशनल फेयर सर्विस वीक ऑब्जर्वेशन ngasi दगी हौखरे डिजिटल पर्सनल डाटा प्रोटेक्शन एक्ट लिसिंगनी अहुंगी मखादा आरटीआई एक्ट लिसिंगनी मंगा के सेक्शन द सेमदोखिबु हंदोकनबा इंडियन जर्नलिस्ट यूनियन न तक्सिली अमसुंग प्रधानमंत्री ने हाइरी महा के सरकार की सही तरामाथो की खोंगचरासी बाबा साहेब अंबेडकर की वाखलोन मदी पाउजलना लमजिंग दुनो लाकली पाउलोय जरे